Hidraba Naga Village Lanbingmai Liamai Mahaki Bopam None Longmaida Purakre Gun Salute Tokre Lapta Lairamba MEEOI Siri City PS ki cherol amada ngarang nungthil punganiga minute nifu mangarom tarakpada BT Road ki alugali machinda laiba Sulaf Toilet Complex ta chahi kunthraga mangarom suraba MEEOI ama wakhal mangduna laire haibagi pau fangbadagi khudakta changsendu MEEOI adu laikan anaba rimski casualty da pukhat ki layeng sang adu yawbada doctor singna mahak pusiraga puragle haina khangalakhi Thogdo asigi matangda investigation chathanaba CTPS na unnatural death UD case number 4 of 2026 tawkhale MEEOI asi foot mangaga inchi mari wangi mamai koidainai masa pai kulei kuchuni hangama pal machugi t-shirt ama amuba cargo khongra ama selami hairi kanagumba singna mathang thagi ama fawbad hakchang asibu claim tawradrabadi mari leinaba authority dagi ayaba lawraga dispose tawkhragani hairi bora kochina thinbada ahal ama sokle ngasi nungthil pung amarom tarakpada khoya thungi mafam amada non local bihari amaga ningai sangdan ruba ni haiba naga mapal Phogoi sangbam laikai dagi thokchom oje humpuga taret pokpa laikhidraba TS kula kawa ahal amada motia asina bora kochina thilakpada kokta sokle hairi mafam anida bom amamam leiramle ngasi numidang pung nipan tarakpada MU gate ki mayok na badalai ba katin dress bar mana ki mafam amada hand grenade ama leiramle hairi bom ase haibong pambi amagi makhongda leirambani chena yomlamba bom ase hangdoklu bada mahisang amada warning tawbagi warol sikirabi bom madu irel bung police na lakhotkre hairi amanom da chamana ba pungpham asida uripo khois nam laikai da laiba CPWD gi contractor ni haiba MEEOI amagi thongal dasu hand grenade ama leiramle hairi nongmai kapada chena ba fare police North AOC gi public place ta nongmai kapada chena bani haiba khagempali pankha ngana pithong mamang dagi moirang them sanjoy Elias aya kunthra ko humdoi kauba MEEOI amanga si police na fare haina police control room gi cherol amana phongdoragli mangon dagi point nifuga manga NPB pistol ama ka payari ba maru manga yawba magazine ga konna recover tawre hairi grenade yonaba purakpa nupi ani fare police control room gi cherol amada Imphal iski andro PS na koliba Santa Bazar da hand grenade ama yon thokna ba purakhibani haibi nupi ama ani hand grenade ka konna na fare hairi fare ba singdi Ruhida Begum nifuga taruk amasung Rohana Begum taragani pan kawi makoi ani lona yada ba mawongda khosokulai amasung bom sing leiba puthok pusin tawba amasung yonbada chenai hairi Kuki jo area da economic blockade chotharakpagi mayokta kuki singna Supreme Court ta wakat khre haukiba me taraga taret tagi hauraduna kuki jo sing area da maru oina Kangpokpi district tamna chathok chasin tawriba lambi singda matam kaktaba economic blockade chotharakpagi mayokta Kuki Women Organization for Human Rights KWOHR na Supreme Court ta wakat khre Nagaland chingning khaibada machin manau sire Nagaland gi Mokokchung district ta laiba Sangtam Baptist Church ki pastor gi yumanakta chingning khairakpadagi asan baka thamba yum amanan sinduna MEEOI kaya so panangkhre amasung thogdo sida imung amagi machin manau sire amadi mama sokle hairi Eastern Nagaland People's Union Mokokchung ENPUM na phongdokhibada machin manau sikhibase asan baka thamliba yumgi saru khara nansin khibagi dagini mama su ka adumakta laikhi adu bulaibak fabadagi mahakti hinghaure laikhidraba machin manau asi higher secondary gi thakta mahi tamlibani hairi Cockroach Janta Party na Prime Minister resign tawgadabani hainuna demand tawragle chahisigi May 3 pangthokiba ahanba NEETUZ 2026 ki Changyingda question paper leak oikiba wahaudagi Cockroach Janta Party KJP na demand tawrakpadagi Union Education Minister Dharmendra Pradhan resign tawkhraba matungda party sigi luchingba Abhijit Difke na karigumba union lengang na chumba lambida Khongda raktrabadi laiba sigi naha singna lenga asi sindoklagani haina phongdorakhibaga loinana Prime Minister Narendra Modi famase dagi resign tawraga miyamgi influencer ama oigadabani haina phongdokre Abhijit Difke na wafam asi ngasi phongdokladuna hai union lenga na khongjang changsin khiba mahiroi sing bu khudong thiba tahandana ba honagadabani mahiroi sing asi terrorist nate amasung makhoi laiba asigi tungi yumbini haiki Delhi dagi halakpada Satrapati Sanbaji Nagar Airport ta mahang na paumi sing da wafam masi phongdokladuna hai NEET wathoki matangda tha ama chumna laibak sin bathuna khongjang changsin badagi Dharmendra Pradhan resign tawkre khongjang asi loirabanina ihakna yumda ima ipaga unaba fanglagani aihakna yumda halakli basi numini funi rongi matungdani hairaduna laingangna chumba lambida khong thanglakadabani haiki khongjang loi singda nongmaina kapagi order piki haibagi wahauda Rahul Gandhi ga Kiran Rijiju ga kanba mongda chinda pawdana kre handang mahiroi sing naha singna Delhi gi jantar mantar dagi hauraduna NEETUZ 2026 ki question leak ohen khibagi mayokta changsilakiba kanba khongjang laksinduna tankhaina bagi damak nongmaina kapagi order Home Minister Amit Shah na piki haiba wafam Lok Sabha gi opposition luchingba Rahul Gandhi na phongdorakpadagi Parliamentary Affairs Minister Kiran Rijiju gi marakta kanba mongda chinda pawdana kre wafam asi Lok Sabha da opposition leader su oiriba Rahul Gandhi na Sabha da lenga ki maikai dagi khanaraga pass tongnana ba public examination prevention of unfair means
Amendment Bill 2026 asi puthorapda saruk yaraduna wafam asi phongdorakpadagi nakal anigi marakta akanba mawongda launakibani. Rahul Gandhi na hai July 10 Parliament gi nongju mifam hoba numita Mahiroi singna akanba khongjang jangchilakpada Union Home Minister Amit Shah na Mahiroi singgi ida Pelet Bulep Singh Palan ki haidaduna mahangna laiba asigi Mahiroi sing munongmaina kamnaba yathang pikibani haiki panba yabadi ngasi Rahul Gandhi ga Lok Sabha da wafam asigi matangda Kiran Rijiju gi marakta kan mamongda awai akhum tawnarakbada Union Home Minister Amit Shah di sabha asida leikide Rahul Gandhi wafam sing tarba matungda Kiran Rijiju na wafam asi aranbani haidaduna asigumba aranba wafam khanthadana phongdokloidabani haibaga loinana nahangna wafam sing asi matau karamna hairibano nahak Lok Sabha gi opposition leader ni nahang haribasigi yumfam karino hain hangki Kiran Rijiju gi wahang sing tarba matungda Rahul Gandhi na phongdokiba wafam sing dagi khongfam handoktabadagi Rijiju na Rahul Gandhi da onsen wafam asi nangonda kanana haibano hangladuna wafam asi aranbani amasung ayaki maikai dagi yaningde haidaduna Rahul Gandhi gi wafam sing asi Lok Sabha gi proceeding dagi lauthokadabani haiki Union Home Minister Amit Shah gi mathakta kanba charging asi tawrakhiba Rahul Gandhi gi khongfam handoktabadagi Kiran Rijiju na Rahul Gandhi da wafam sing asi phongdokpagidama lale haijagadabani haiki wafam sing asina Amit Shah gi ikai khumnaba amasung house ki privilege sogale haiki Rahul Gandhi na apology taw haiba yaningkhidabaga loinana Delhi Police amasung paramilitary forcing na thawdo adugi matangda Home Ministry da report pikhat ki hairaduna forcing asi Home Minister natraga Prime Minister khaktan ayaba piba forcing ni haiki wafam asida Union State Minister Dr. Jitendra Singh asu yausilaktuna Rahul Gandhi na phongdorakiba wafam sing akanba mongda yaningdaba phongdokladuna nongmai kapagi ayaba asidi magistrate ama khaktana pigadabani opposition leader na administration gi thabak thoram sing khangre haiki none gi bityang khulda cobra gi khuta naga volunteer ama sire cobra ani yauna manga sokle ngase ayuk pung 8 lom tarakpada none district gi khopum PS na konba lafuk amasung lamdang mai khulgi marakta bityang haina khangnaba mafamda CRPF ki 207 cobra battalion gi command personnel singna combing operation jatharakpada mafam aduda lairamba khul ngakpa naga village guard singa nakalani gi marakta khuthongnarakpada none gi longmai keithel dagi lanbi mai byang mai kungani thoi apokpa kadirang Riangmai kauba village guard ama nongmaina panbadagi lekhidre nakalani na bom yauna khuthongnarakpada Cobra gi head constable ama yauna personal ani amasung village guard ahum puna mioi manga sokle hairi thawdo asige matangda police tagi phangba pawgi matungina thawdok thokriba mafam masida khulai paiba mioi sing leire haibadagi Cobra commando gi team ama changsenduna operation chathakhibani mafam aduda leirama naga village guard singna Cobra tamna nongmai kablakpada natana bom fawba kapselakpadagi nagalani gi marakta pungkhai amarom chopna khuthongnaki thawdo asige paw tabadagi ahenba Cobra personal sing thomjilaki hairi thawdo asida village guard asi lekhidrabasu soklaba ahum budi umang fauraga puduna thokraba matungda None district hospital pukalaktuna laikanaki hairi thawdok thokfamda None district ki SP amasung khopum PS ki osina luchingba team na Cobra personal single loinina thihumagi thabak chathaki soklaba Cobra personal anigi maming na head constable Radeshyam amasung constable Jitendra Kumar kawi makhoi ani helicopter na thawdok thokfamdagi Imphal da layengna puraki Cobra gi thawong asibu rongmai lufomna akanba mongda yaningda phongdokpaga loinana inpui liangmai rongmai amasung jeming yapunba body oriba working committee JDC Manipur gi maikai dagi khudaktagi furup marina khundaba mafam singda national highway yauna railway gi thabak thoram sing amasung national project sing gi bayokta emergency shutdown gi khongjang changsilagani haina lauthokre kasi gi thawdokta naga village guard aba leikhidababu tabekluk gi ex MLA Samuel Jendan gi maikai dagi akanba mongda yaningda phongdoraki Indigenous Peoples Forum Manipur ITF gi maikai dagi sunaga village guard ama bu nongmaina kaptuna hatkiba thawdokpu yaningdaba phongdokpaga loinana thawdo asige matangda akaknaba matamgi manungda michang mikhai naidaba inquiry chathaduna maral ama leibasigi mathakta logi matungina chorak pigadabani amasung leikhidrabagi imungda justice phaganmaga loinana matik chaba tengmang pigadabani haina phongdorakli thawdo asige matangda khopum PS na case ama register tawduna laukhatkhre Chahi marigi nupi macha amada katu karan tawramba mioi ama phadok pire court na phadok pire haiduna lauthokpada masa laktabadagi warrant of arrest issue tawkhre ngasi dagina chahi mari henbagi mamang kumja 2022 gi December 13 ki nungthil pung manga makhairom tarakpada Imphal West district ki manung chanma mafam amada laiba chekon amagi khola manungna thaba phamungda chahi mari khakta ngari nupi macha amada katu karan tawruba chekon asida thabak suba yawba mioi ama Pokso Act 2012 ki section 6 ki makhada mara leiri hana lauthokre fast track special court number 1 Manipur gi special judge RK Memcha ki court na ngasi lauthokhiba judgment amasung order da phadok piraba mioi asigi maming ahong sangbam naubi apokpa Khelendro kawi khongjom kheba chingdagini thawdok thokhiba matam asida ma ki chahi 4 sure hairi maana chekona asigi khola da laiduna thabak subai yawbi nupi amagi chahi mari khakta ngari bi nupi macha nupi da chat haida balichat
ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕ ꯈꯣꯜꯂꯥꯒꯤ ꯀꯥ ꯑꯁꯤꯒ ꯊꯪꯅꯕ ꯀꯥꯗ ꯑꯦ ꯅꯥꯎꯕꯤꯒꯤ ꯂꯣꯏꯅꯕꯤꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯅ ꯆꯥꯛꯈꯨꯝꯗꯒꯤ ꯈꯣꯜꯂꯥꯒꯤ ꯀꯝꯄꯥꯎꯟ ꯃꯅꯨꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯤꯉꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯄꯤꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯑꯔꯥꯟꯕ ꯊꯕꯛ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯚꯤꯛꯇꯤꯝ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯏꯔꯨꯖꯕꯤꯕꯗ ꯃꯁꯥ ꯃꯅꯨꯡꯗ ꯑꯅꯥꯕ ꯐꯥꯎꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯃꯃꯥꯅ ꯆꯤꯡꯅꯗꯨꯅ ꯍꯪꯂꯨꯕꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯂꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯛꯀꯣꯟꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯗꯨꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯂꯣꯒꯤ ꯃꯔꯝꯗ ꯆꯞ ꯆꯥꯅ ꯈꯪꯍꯧꯗꯕꯗꯒꯤ ꯄꯨꯂꯤꯁꯇ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ December 18, 2022ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5:10 ꯇꯥꯔꯛꯄꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠ ꯐꯥꯏꯜ ꯇꯧꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯀꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯅ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯁꯦꯛꯁꯟ 6ꯀꯤ ꯃꯈꯥꯗ ꯀꯦꯁ FIR ꯅꯝꯕꯔ 54/12/2022 ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈꯤ꯫ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯟꯅꯔꯤꯕ ꯅꯥꯎꯕꯤꯕꯨꯁꯨ ꯐꯥꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯀꯣꯔꯠꯇꯒꯤ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯊꯗꯨꯅ ꯋꯥꯍꯪ ꯄꯥꯎꯟ ꯆꯠꯊꯈꯤ꯫ ꯂꯣꯏꯅꯅ ꯀꯦꯁ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯀꯣꯔꯠꯇ ꯆꯥꯔꯖ ꯁꯤꯠ ꯐꯥꯏꯜ ꯇꯧꯔꯛꯄꯗꯒꯤ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯣꯔꯠ ꯑꯁꯤꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯇ꯭ꯔꯥꯏꯜ ꯄꯣꯛꯁꯣ ꯀꯦꯁ ꯅꯝꯕꯔ 10/2024 ꯂꯧꯈꯠꯂꯒ ꯃꯁꯤꯒꯤ ꯋꯥꯏꯜ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯀꯦꯁ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯍꯤꯌꯔꯤꯡ ꯃꯃꯥꯡ ꯊꯥꯒꯤ 13 ꯑꯃꯁꯨꯡ ꯊꯥ ꯑꯁꯤꯒꯤ 9ꯗ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯔꯤꯖꯥꯔꯚ ꯇꯧꯗꯨꯅ ꯊꯝꯂꯛꯈꯤꯕ ꯖꯖꯃꯦꯟꯠ ꯑꯃꯁꯨꯡ ꯑꯣꯔꯗꯔꯅ ꯉꯁꯤ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯀꯣꯔꯠꯀꯤ ꯖꯖꯃꯦꯟꯠ ꯑꯃꯁꯨꯡ ꯑꯣꯔꯗꯔ ꯑꯁꯤꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯁ ꯑꯁꯤꯒꯤ ꯑꯣꯔꯗꯔ ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯉꯟꯈꯠꯅ ꯂꯥꯎꯊꯣꯛꯄ ꯌꯥꯔꯅꯤ, ꯑꯗꯨꯕꯨ ꯑꯦꯀ꯭ꯌꯨꯖ ꯃꯁꯥ ꯀꯣꯔꯠꯇ ꯂꯥꯛꯇꯕꯗꯒꯤ ꯃꯇꯝ ꯆꯥꯅ ꯂꯥꯎꯊꯣꯛꯈꯤꯗꯕꯅꯤ꯫ ꯃꯃꯥꯡꯊꯛꯇ ꯂꯩꯈꯤꯕ ꯀꯦꯁ ꯂꯣ ꯑꯃꯒꯤ ꯋꯥꯏꯜ ꯑꯀꯛꯅꯕ ꯄꯜꯂꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯀꯣꯔꯠꯇ ꯂꯥꯛꯇ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯗꯣꯛ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯄꯅꯤ꯫ ꯃꯁꯥ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯀꯣꯔꯠꯇ ꯄꯨꯔꯛꯅꯕ ꯋꯥꯔꯦꯟꯠ ꯑꯣꯐ ꯑꯦꯔꯦꯁꯠ ꯉꯁꯤ ꯏꯁꯨ ꯇꯧꯈꯤ꯫ ꯃꯍꯥꯛ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯋꯥꯔꯦꯟꯠ ꯑꯣꯐ ꯑꯦꯔꯦꯁꯠ ꯑꯁꯤ ꯆꯠꯅꯒꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯈꯣꯡꯖꯣꯝ PS ꯅ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯄ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯐꯥꯗꯣꯛꯀꯤ ꯃꯇꯝ ꯂꯦꯞꯊꯣꯛꯅꯕꯒꯤ ꯁꯦꯟꯇꯦꯟꯁ ꯍꯤꯌꯔꯤꯡ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯀꯣꯔꯠꯅ ꯐꯣꯡꯗꯣꯛꯈꯤ꯫